ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12, 2025 ꯂꯥꯡꯕꯟ ꯊꯥꯒꯤ ꯊꯥꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯍꯧꯅ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠ ꯈꯣꯏꯔꯦꯟ ꯀꯁꯥꯔ ꯑꯁꯥꯝꯗ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠ ꯄ꯭ꯔꯤꯖꯔꯕꯦꯁꯟ ꯑꯦꯟড ꯗꯤꯕꯦꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤ ꯈꯣꯏꯔꯦꯟ ꯀꯁꯥꯔ ꯑꯁꯥꯝꯒ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞ ꯃꯅꯤꯄꯨꯔꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕ ꯆꯔꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯀꯤ ꯆꯤꯡꯌꯥꯗ ꯏꯅꯤꯡꯊꯧꯅꯔꯁꯤꯡꯅ ꯄꯣꯊꯥꯕꯤꯔꯝꯕ ꯈꯨꯕꯝ ꯂꯣꯏꯅꯅ ꯍꯩꯁꯣꯏ ꯇꯝꯐꯝ ꯇꯔꯄꯣꯟ ꯀꯠꯐꯝ ꯊꯧꯔꯝꯐꯝ ꯌꯧꯅꯅꯕ ꯆꯠꯄꯗ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯁꯅꯔ ꯀꯝ ꯆꯦꯌꯔꯃꯦꯟ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤ ꯀꯁꯥꯔꯅ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯀꯤ ꯃꯤ 10ꯃꯨꯛ ꯆꯟꯕ ꯐꯝꯕ ꯌꯥꯕ ꯃꯣꯇꯣꯔ ꯕꯣꯠ 3 ꯄꯤꯕꯤꯔꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯅꯟꯗ ꯇꯦꯛꯆꯝ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯕꯤꯈꯤ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇ ꯁꯤꯡ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯕꯤꯈꯤ꯫ ꯁ꯭ꯔꯤ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇ ꯁꯤꯡ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯁꯨꯡ ꯁ꯭ꯔꯤ ꯍꯤꯗꯥꯝ ꯁꯨꯕꯜ ꯁꯤꯡ DIG MNC ꯐ꯭ꯔꯟꯇꯤꯌꯔ BSF ꯁꯤꯜꯆꯔꯅ ꯊꯝꯕꯤꯔꯝꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯈꯜꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤ ꯍꯥꯏꯔ ꯐꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯊꯣꯛꯎ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ꯫ ꯃꯃꯥꯡꯉꯩꯗ ꯑꯉꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯄꯥꯟꯕꯤꯔꯝꯕ ꯅꯤꯡꯊꯧꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯋꯥꯕ ꯑꯅꯥꯕ ꯑꯁꯣꯟꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯇꯉꯥꯏꯐꯗꯕ ꯑꯔꯨꯕ ꯂꯥꯛꯑꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕ ꯑꯃꯁꯨꯡ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯑꯃꯅ ꯋꯥꯔꯤ ꯂꯤꯍꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯣꯂꯨꯁꯟꯗꯨ ꯐꯪꯖꯩ ꯍꯥꯏ꯫ ꯑꯗꯨꯅ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯍꯧꯖꯤꯛ ꯆꯔꯥꯡꯅꯔꯕ ꯃꯅꯤꯄꯨꯔꯗ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯂꯧꯖꯩ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯕꯅꯤ, ꯌꯥꯝꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯀꯤ ꯃꯇꯥꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯈꯔꯅ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯄꯗ ꯃꯥꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯤꯕꯤꯔꯝꯗꯕ ꯑꯗꯨꯒ ꯑꯩ ꯈꯪꯗꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯁꯤꯗ ꯊꯣꯛꯈꯤꯕꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯒꯨꯟꯁꯤ ꯀꯔꯤꯅꯣ, ꯃꯣꯏꯅꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯄꯣꯠꯅꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯀꯥꯎꯈ꯭ꯔꯦ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞ ꯑꯃꯁꯨꯡ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯀꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟড ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯦꯡꯕꯤꯔꯛꯑꯀꯥꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒ ꯌꯥꯝꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ, ꯇꯥꯟꯅꯖꯩ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯥꯁꯤꯗ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯃꯐꯝꯗꯨ ꯌꯧꯒꯦ, ꯌꯧꯔꯒ ꯀꯔꯤ ꯐꯥꯎꯒꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯊꯃꯣꯏꯁꯤꯗ ꯈꯜꯂꯦ꯫ ꯈꯟꯕ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤ ꯃꯇꯥꯡ ꯆꯥꯅꯅ ꯃꯇꯝ ꯆꯥꯅꯅ ꯏꯁꯣꯔ ꯃꯥꯒꯤ ꯊꯕꯛꯇ ꯇꯧꯖꯒꯦ ꯈꯟꯕꯅꯤꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯨꯃꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯔꯤ ꯏꯔꯩ ꯂꯩꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒꯤ ꯃꯤꯇꯝ ꯃꯈꯨꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯇꯁꯨ ꯃꯐꯝꯁꯤꯃꯛꯇꯗ ꯂꯥꯛꯆꯔꯝꯃꯤ꯫ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯏꯁꯣꯔꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯅꯤꯖꯔꯒ ꯏꯕꯨꯙꯧꯕꯨ ꯈꯣꯏꯔꯨꯝꯖꯈꯤ꯫ ꯈꯣꯏꯔꯝꯕꯗꯨꯗ ꯏꯁꯥꯗ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯈꯤ꯫ ꯑꯗꯨ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝꯅ ꯈꯟꯖꯅꯤꯡꯉꯥꯏ ꯂꯩ꯫ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯩꯇꯩ ꯀꯧꯕ ꯐꯨꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯥꯡꯗꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯂꯥꯛꯑꯀꯥꯟꯗ ꯋꯥꯈꯜ ꯈꯟꯅꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯑꯒ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯆꯪꯈꯤꯕ ꯃꯗꯨꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯕꯗꯒꯤ ꯑꯋꯥꯅ ꯇꯛꯈꯥꯏꯔꯛꯇꯅ ꯂꯩꯕ ꯌꯥꯗꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯨꯗ ꯀꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯗꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯂꯩꯆꯥꯁꯤꯡ ꯂꯩꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ, ꯈꯟꯅꯈꯤꯕ, ꯅꯩꯅꯈꯤꯕ, ꯋꯥꯐꯝ ꯀꯌꯥ ꯇꯥꯟꯅꯈꯤꯕ ꯖꯒꯥꯗꯨ ꯂꯦꯡ-ꯑꯣꯟꯗꯕꯤ ꯄꯥꯠꯁꯨ ꯑꯃꯅꯤꯅ ꯂꯧꯖꯩ꯫ ꯑꯗꯨꯅ ꯉꯁꯤꯃꯛ ꯃꯈꯣꯏꯅ ꯂꯥꯟꯗꯨ ꯇꯧꯔꯒ ꯑꯋꯥ ꯀꯥꯡꯕꯨꯗꯨ ꯇꯛꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯌꯦꯠꯄ ꯌꯥꯎꯗꯅ
ꯂꯩꯕ ꯉꯝꯍꯟꯈꯤꯕꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞꯁꯦ ꯃꯥꯡꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯏꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯂꯩꯕꯥꯛꯁꯤ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯑꯣꯏꯔꯔꯣꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯨꯠꯇꯅꯅꯕ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤ ꯃꯨꯠꯇꯅꯅꯕ ꯃꯩꯇꯩꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯈꯔ ꯇꯧꯅꯅꯕ ꯏꯁꯣꯔꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤ ꯁꯦꯟꯅꯕꯤꯔꯤꯕ ꯀꯥꯡꯕꯨꯗ ꯀꯠꯊꯣꯛꯆꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤꯁꯨ ꯃꯐꯝꯁꯤꯗꯒꯤ ꯂꯩꯔꯤ ꯑꯗꯨ ꯉꯔꯥꯡꯁꯨ ꯑꯋꯥꯄꯜꯂꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤ ꯃꯣꯏꯒꯤ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯕ ꯑꯃ ꯁꯥꯕꯒꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯆꯠꯂꯨꯕ ꯉꯁꯤ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯆꯠꯂꯨꯗꯕ ꯆꯟꯗ꯭ꯔꯄꯨꯔ ꯍꯥꯏꯗꯅ ꯖꯒꯥ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯑꯩ ꯉꯁꯤ ꯌꯧꯖꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯨ ꯑꯔꯨꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕ ꯐꯖꯅ ꯋꯥꯈꯜ ꯊꯣꯛꯄ ꯂꯥꯟ ꯉꯝꯕ ꯄꯤꯅꯈꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯁꯦꯝꯒꯠꯄ ꯆꯪꯉꯤ ꯍꯥꯏꯗꯅ ꯂꯧꯏ ngasi akhoi mayam thengnare unare yamna penna mayamna harauna lebiramasi uda ai yam nuai adubu mathang olakudadi aina hajening misi sigi changhom lambi sima semba ngamnaba honasi adu kana ngomna lakpada ilai laina access to ngamba jaga amada haibidi mafam ji changpada laihanba haitare adu tangai phadena khanjai adu madu yamna mo thuna tauna ba ai ngasagi khoi athaw sing lam thiba lob amasung lengonda bi party protection and preservation committee gi anima ai request tawjari aduga makha taba thabuk tharum singda aibo yawo phangna tanja pibirakani haina hajabaga na kono ku amukta hanu khonjari kata ayambu kurumjari kubang chajok tara lona na kurumjari ngasi lengon dabi pat mayam su khoirian aina khano ka sargi mafam duda ai laksari lengon dabi pat ai mafam asi koi ki bengali dadi nara bilhari khangne mafam sida maharaj narasingana 1819 dagi 1826 pawba mafam sida lerami hai aduga mana breakfast लोग लेगा माना मुखना मणिपुर की आर्मी से रिओर्गनाइज तौर मुखना मणिपुर से अवा की मखत की कंट्री है हाई मफम से हिस्टोरिकल मफम ने मरमदी मफम से महाराज नरसिंहना लेगा जंगल मखोई माना मफम से नुमित खुदी nga फाबा लाई है अदुगा हौजिक इशू तरपोन का प्रयोजरुई मसी मरुई मफम अमने आइगिदी पुंसिगी ख्वाई लायक फाबा अमनि हाइना खनसे ngasi ai tarpon kapa phangbaje ki one of the most memorable moment of my life nostalgic moment haijeningi masda khoi ki lengon dabi part kanba preservation and development committee haiba malai aduga athobusing ki liglam thi balup haiba manipur dagi khoi ani sini pulaga pura mafam basi manipur ki mathau mayam da haijaraga aina jikta khangba ngambada jikta lame sri satyavrata singh जो मणिपुर के प्रेसिडेंट स्पीकर है माना पैसा डोनेट तौर फमसी लमसी अतोपमी की मफम लेखरे अदुना माना लमसी लेरगा हौजिक हमसी डेवलप तौदोरी और मंदिर सागदोरी आइसु अंगम खरा पांगजगे खाली अदु मयामसु अंगम पांगियो मामदि मसी मेमोरेबल लेबा अखोइगिदि अखोइगी इमालेबा कुनिंग तंबा पिबा ngam महाराज नरसिंह परुई मफम दे दगाइन मयामदा अपील तौजने मदि मफम से अमु हन्ना archaeological survey of India da recognized the protected site when heading adugi mathang da UNESCO da akoigi recognized the protected site when heading. Thank you so much and thank you Lengon Dabi Part Development and Preservation Committee and Athobu Singhi Liglam Thibalu Agasari aigi meng hajau da Dam Subal Singh BSF da DIG Provisional Level MNC Frontier headquarter Masimpur tani
ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ